ꯑꯊꯧꯕ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣ ꯏꯪ ꯁꯣꯛ 1982ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯃꯣꯡ ꯂꯥꯡꯒꯣꯜꯖꯝ ꯂꯩꯀꯥꯏꯗ ꯄꯣꯛꯈꯤ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯄꯨꯈ꯭ꯔꯝꯕꯝ ꯆꯥꯎꯕ ꯑꯦꯂꯥꯏꯁ ꯄꯥꯊꯧ ꯀꯧꯏ꯫ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯅꯤꯡꯉꯣꯜ ꯊꯔꯣ ꯀꯧꯏ꯫ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯒ꯭ꯔꯤꯝꯋꯨꯗꯄꯨ ꯇꯥꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯊꯧꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯐꯤꯉꯥꯡꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯌꯥꯝꯕ ꯑꯍꯜꯅꯤ꯫ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯥꯎ ꯁꯥꯡꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ, ꯃꯔꯤꯜ ꯌꯥꯝꯅ ꯈꯥꯕ, ꯇꯧꯈꯤꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯛꯅ ꯍꯟꯗꯕ ꯃꯤꯑꯣꯏ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯅ ꯀꯥꯃꯣꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯋꯥꯔꯤꯅꯔꯤ꯫ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯁꯝꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯤꯐꯥꯏ ꯈꯨꯟ ꯁꯤꯐꯥꯏ ꯂꯧ ꯍꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡꯒ ꯃꯔꯤ ꯅꯛꯁꯤꯟꯅꯅꯕ ꯃꯐꯝꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯇꯥꯡꯀꯣꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯥꯃꯣꯡ ꯈꯨꯜꯗ ꯅꯤꯡꯊꯧ ꯈꯟꯕ ꯑꯒꯥꯔꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯡꯀꯣꯒꯤ ꯑꯄꯣꯛꯄꯤ ꯅꯤꯡꯊꯧꯖꯝ ꯊꯔꯣꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯊꯧꯖꯝ ꯇ꯭ꯔꯤꯂꯣꯛ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯚꯤꯝ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯐꯧꯒꯩ ꯆꯦꯡꯒꯩ ꯄꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯥꯡꯀꯣꯅ ꯂꯥꯟꯃꯤ ꯑꯣꯏꯕ ꯄꯥꯝꯖꯕꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕꯒꯤ ꯂꯝꯕꯤꯁꯨ ꯐꯪꯖꯈꯤ꯫ ꯑꯁꯨꯝꯅ ꯇꯥꯡꯀꯣꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯃꯔꯤ ꯁꯝꯅꯈꯤ꯫ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯕ ꯃꯇꯝ ꯁꯣꯛ 1936ꯇ ꯅꯔꯁꯤꯡꯍꯒꯤ ꯃꯆꯥ ꯕꯣꯔꯥ ꯆꯥꯎꯕꯅ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯨꯅ ꯐꯝꯕꯥꯜ ꯂꯥꯟ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣ, ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯐꯤꯉꯥꯡ, ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯃꯁꯨꯡ ꯆꯣꯡꯊꯥꯃꯤꯌꯥ ꯌꯥꯎꯅ ꯁꯅꯥ ꯕꯣꯔꯥ ꯆꯥꯎꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯥꯜꯍꯧ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯂꯩꯇꯕꯅ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯑꯗꯨ ꯃꯥꯏꯊꯤꯔꯕꯗ ꯇꯥꯡꯀꯣ ꯌꯥꯎꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯖꯦꯜꯗ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯔꯨꯝ ꯇꯧꯅꯕ, ꯌꯦꯡꯊꯤꯅꯕ ꯂꯦꯞꯄꯝꯗꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯏꯐ ꯐꯖꯅ ꯎꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯅꯗꯕꯅ ꯈꯝ ꯊꯦꯡꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯨꯝ ꯆꯠꯊꯔꯛꯄꯅ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯝꯕ ꯃꯩꯔꯤ ꯑꯗꯨ ꯄꯥꯟ ꯐꯥꯎꯅ ꯎꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ 1890ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19 ꯑꯃꯁꯨꯡ 22ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯤꯡꯊꯧ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ ꯑꯃꯁꯨꯡ ꯖꯤꯂꯥꯉꯝꯕ ꯑꯅꯤꯅ ꯃꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯊꯛꯇ ꯍꯧꯔꯛꯄ ꯑꯍꯤꯡꯒꯤ ꯂꯥꯜꯍꯧ ꯑꯗꯨꯗ ꯂꯥꯟꯃꯤꯒꯤ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯂꯥꯟ ꯉꯥꯛꯅꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯖꯦꯜꯗꯒꯤ ꯕꯟꯗꯤ ꯆꯅꯤ ꯊꯥꯗꯣꯛꯄꯗ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣꯁꯨ ꯌꯥꯎꯈꯤ꯫ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗꯐꯥꯎ ꯍꯟꯗꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯀꯌꯥ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯈꯤ꯫ ꯕ꯭ꯔꯃꯥ ꯂꯧꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯣꯏꯂꯝꯒꯤ ꯃꯄꯨ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄ ꯃꯇꯝꯅꯤ꯫ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯂꯩꯄꯥꯛ ꯑꯃꯈꯛꯅꯤ ꯃꯅꯤꯄꯨꯔ꯫ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜ ꯂꯣꯔꯗ ꯂꯦꯟꯁꯗꯥꯎꯟꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯕ ꯍꯨꯀꯨꯝ ꯇꯥꯎꯊꯔꯛꯈꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯁꯛ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯄꯨꯝꯅꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯁꯥꯁꯟ ꯆꯂꯥꯏꯅꯕ ꯑꯀꯟꯕ ꯍꯨꯀꯨꯝ ꯂꯥꯛꯈꯤ꯫ ꯍꯨꯀꯨꯝ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀꯨꯏꯟꯇꯟꯅ ꯒꯨꯔꯈꯥ ꯁꯤꯐꯥꯏ 100ꯒ ꯂꯣꯏꯅꯅ 1891ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 22 ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤ꯫ ꯄꯟꯊꯕ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔꯒ ꯎꯅꯈꯤ꯫ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯗꯦ꯫
ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯌꯥꯎꯗ꯭ꯔꯕꯗ ꯃꯤꯇꯤꯡ ꯑꯗꯨꯒꯤ ꯋꯥꯔꯦꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯀꯥꯏꯈꯤ꯫ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯐꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯐꯨꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯅꯕ ꯋꯥꯔꯦꯞꯂꯦ꯫ 1891ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 14ꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯄ ꯂꯩꯇꯅ ꯍꯨꯔꯥꯟ ꯂꯥꯂꯣꯡꯗ ꯕ꯭ꯔꯤꯇꯤꯁ ꯁꯤꯐꯥꯏꯁꯤꯡꯅ ꯀꯪꯂꯥꯗ ꯂꯥꯟ ꯇꯥꯁꯤꯟꯗꯨꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯅꯝꯐꯨꯗ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣ, ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔ, ꯂꯥꯏꯁꯪ ꯖꯃꯟꯗꯥꯔꯅꯆꯤꯡꯕ ꯀꯣꯅꯨꯡꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯉꯥꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯤꯐꯥꯏ ꯂꯦꯐꯇꯦꯅꯦꯟꯠ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯒꯤ ꯀꯥꯡꯕꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯌꯨꯕꯔꯥꯖꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯆꯪꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯁꯤꯐꯥꯏꯁꯤꯡꯒ ꯅꯝꯅꯗꯨꯅ ꯊꯥꯡꯅ ꯌꯥꯟꯊꯠꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯂꯦꯐꯇꯦꯅꯦꯟꯠ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯕꯨꯁꯨ ꯇꯥꯡꯀꯣꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯍꯟꯈꯤ꯫ ꯁꯤꯅꯤꯡꯆꯤꯠꯇ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯇꯥꯡꯀꯣꯒ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯁꯤꯐꯥꯏ ꯑꯃꯒ ꯍꯛꯊꯦꯡꯅꯅ ꯊꯥꯡꯒ ꯌꯥꯟꯊꯠꯅꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯐꯝꯗꯨꯃꯛꯇꯗ ꯁꯤꯃꯤꯟꯅꯈꯤ꯫ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯂꯦꯐꯇꯦꯅꯦꯟꯠ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯕꯨꯁꯨ ꯁꯒꯥꯏꯗ ꯍꯥꯞꯇꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯄꯨꯈꯤ꯫ ꯍꯧꯖꯤꯛꯅ ꯒꯕꯔꯅꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯁꯤꯗꯦꯟꯁꯤ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ꯫ ꯇꯨꯡꯗ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯕꯨꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟꯗꯥꯔꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯈꯤꯕ ꯑꯁꯤ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕ ꯄꯨꯈ꯭ꯔꯝꯕꯝ ꯇꯥꯡꯀꯣꯅꯤ꯫